이만한 것이 하려게 물부터 코체로 탕나하는 하루 이길라만 너희 이는 생보고 있고 있자자 이만한 너희 보를 빌어버리고 같이 하버리면서 Pagi mungkin misi di mana santi bange ay mana. Cirai bagi mungkin cirai bang kau macam macam cirai bang yang cakap ini sih. Saya boleh bantuai bang tadi mereka ini bang kalau kau noy lagi lah betul Ngomong lagi saka ka bicara ka ini kem dan lahir ka tumal lah ka kau karam besar kira ka tu no. Yung may thado piba. Pagi apa aja. Piba thada dia cakap lah betul kau ini kem dengan pam dan cadra. Kalau bunga ini mau kau bo. Cantik handalah. Lagi cek macam kangbiu. Mayam birang hobi kan na. Simitan birin yam lautai. Emere kau demen yam lautai. Asiro cantik. Isai cukup pun masih luai lah. Mangan apa je mau cantik lah hai hai jaga. Kalau mau kau celo kau dah tahu lah leyu. Mangan hangaru. Ngarangi laibak thiba thodok amada khulai matik chana paiba kukilal hoba singna khangu thakta punsi pikhamnan khraba athoba taraga humdogi manungda taraga mathogi masak maming khangba ngamkhre Jenims ki Miral sangda leriba masak maming khangnaba athoba taraga mathoi adude Ningthaujam Tomba Maitei Chahi Kunmari Apokpa Laikhidraba N Siam Kumbi Salan Konjin Part 2 Thingom Rocky Singh Chahi Kunmanga Apokpa Thingom Tomba Torbung Bazar Mamang Maisnam Sana Jauba Singh Chahi Kunithoi Apokpa Maisnam Siam Kanhai Kak Mayai Laikai Moirangthem Kingshan Chahi Kuntraga Mapan Apokpa Laikhidraba M King Kong Khurai Puthiba Laikai Oinam Loken Singh Chahi Nifuga Humdoi Apokpa Laikhidraba Oinam Siam Keshor Sagolbam Nepram Menjor Laikai Mayengbam Rosan Chahi Kunmanga Apokpa Mayengbam Thoiba Wangbal Lamboi Thong Konjengbam Medhabanta Chahi Nifuga Taret Apokpa Laikhidraba Konjengbam Bimol Chandra Sagolban Nepram Menjor Mamang Laikai Fanjaubam Naren Singh Chahi Taraga Taret Apokpa Fanjaubam Dharma Chandra Andro Tarauthel Chingakam Rosan Singh Chahi Taraga Taret Apokpa Se Sur Chandra Andro Tarongthel Sawgaijam Krishna Kanta Singh Chahi Kun Apokpa Sawgaijam Surchan Kakjing Tural Wangmaning Thau Laikai Khetrimayum Somorjit Singh Chahi Nifuga Nithoi Apokpa Khetrimayum Siton Kakjing Tural Wangmaning Thau Laikai ni haide Laikhidraba Athoba Taraga Humdoigi Aroiba Mathau Mangam Imphal East District ke Andro Tarongthelda Pangthoklagani haina miyamna warep lokre haide Thiba khangdaba kaya ama apa mana khangna leiringai mathaksida thiba khangbasu chu mai magi loising loya da phunggi ba taagadi kana na makhogi da makta khongul lirakpa oigadoino ba adana ngasidi leheuri ba khogi isa sing mayam amasu khogi tungi da makta khangadaba cha mayam naina thabak mayam na ngarang ahing khogi pung 12 gi matung adai pung amba boki manungda asiba singe thangdaba matamda kaptuna laudana tawkriba isa sing mayam du thamoido ngasi boktu churaga leiribanina makhoi su amuk kari torakani habado makhoi su mateng pangba makhoi su sidanaba aikhoi su sidanaba akhoi mayam punna tang tamnanaba phireb longmina se ai si mayam da haijaninge yam leiri I pheda pramasa yam leitra se leiri le jaga no tamno aki di ba tamno aki na tayo 이만한 것이 하려게 물부터 코체로 탕나하는 하루 이길라만 너희 이는 생보고 있고 있자자 이만한 너희 보를 빌어버리고 같이 하버리면서 Pagi mungkin misi di mana santi bange ay mana. Cirai bagi mungkin cirai bang kau macam cirai bang yang cakap ini sih. Saya boleh bantuai bang tadi mereka ini bang kalau kau noy lagi lah betul Ngomong lagi saka ka bicara ka ini kem dan lahir ka tumal lah ka kau karam besar kira ka tu no. Yung may thado piba. Pagi apa aja. Piba thada dia cakap lah betul kau ini kem dengan pam dan cadra. Kalau bunga ini mau kau bo. Cantik handalah. Lagi cek macam kangbiu. Mayam birang hobi kan na. Simitan birin yam lautai. Emere kau demen yam lautai. Asiro cantik. Isai cukup pun masih luai lah. Mangan apa je mau cantik lah hai hai jaga. Kalau celo kau dah tahu lah leyu. Mangan hangaru. 이만한 것이 하려게 물부터 코체로 탕나하는 하루 이길라만 너희 이는 생보고 있고 있자자 이만한 너희 보를 빌어버리고 같이 하버리면서